Hi guys, welcome back. It's Day here, and video thagataba like 10 days helamani na khale ko ado yausang manungda na thabal sinbagi khotbagi thobada sangdadana taure aduga adugi matung yausang matungda na amuk na baga dagi muk class athosin tawbaga thabak se tina chillubagi video se thagat pangam jaru tre aduna waro bibade ado sidagi di mo regularly hapangam na bahona jar ke video se so background noise se taram ga drakhne khoi lai harauri ba ko ado hayeng lai roi ne aduga like lai kangjai kot pa lai na pithi ba ka adugi video do adusu aita namge na tawbane do yaragadi chatlagadi dum adu video namaga dum thaga charake so ngasigi oina di reading se April month sa yaudorabani na April tha sida kai orakadage habado I give viewers sing the date of birth according to your date of birth haidi like date 1 dagina 10 adumaina pile home to khaidokpada adumaina taraga oina dum yengani like pick a pile tawroi ba pile body khaidokani adi taraga su 1 dagina 10 fa ma 11 dagina 20 fa ma duga 21 dagina 31 fa ma adumaina pile home to khaido ani duga pile singdo ai haifetang di ucharake aduga adugi isa gi pokpa date tugi matungina reading sha tawdoine adum April hariba tha sida kai rakani habado adugi reading tawdoine so mayamna hoi matam kuina budi thagalo jadi taraga su makhata na dum support tawbiyo aduga dum sidagi di gap laitana ba dum hona jarage fasana thagat pangamna ba aduga like reading su dum thagat jarake ko aduga reading na taba topa daily blogs kumba adagi dum laidana ko chat pa khot pa adugumba gi su dum mark dum thagat jarake enjoy tawminase so ngasi go ina di April ahead reading sida my answer la se April hariba tha sida isagi date of birth ki matungina kai orak pa ya ding minarase so let's get into the video. So ahanba pile A haidi date 1 dagina 10 faubagi manungda pokpibasingdo mogi like April hariba mansida kai orak pa ya ge habagi vision da khoi tarot card che pick tawraga yengdoini ado ai card cha na pick tawjarage ko Five of coins ko reverse ta. Then Two of Cups. The Fool. Adagi kaino energy card amaga draw tawjage. Surprise ko aduga affirmation card amaga hapchage haidi like kitang detail oina yengseba ko gratitude. So card sing je pick tawba loire banina like amamam to oina explain tawjara age duna pile A haidi date 1 dagina 10 faubagi manungda pokpi basingna April hariba thasida kai orak pa yabage habagi vision nama mayam punna yengminarase ko. So first the 5 of coins ariba card che reverse ta pick taweba sigi card che reverse ta pick tawise afaba sign ne haitare ko do pile A haidi date 1 dagina 10 faubagi manungda pokpi basing se mogi April hariba mansida kari thengnarakani ha matamda mamangda ko haidi like paisa nungsa mang khiba lotion khiba adagi mina advantage lobi khiba bu oiro ko adagi dum isana penda na nungaita na misfortune gumba khara life sida thengnara amba ya ba recent past da haidi isana pamda ba thodok khara thokiba thengnara amba ya ba adugumba thokiba thodok singdu dagi hawikse April hariba mansida fazana recover tawba ngamba adagi perseverance haidi isana khangba kalakpa ngaiba kalakpa hotna ba lepak tabado adudugi mahai se April hariba mansida khra phangba hawra ani ba adagi paisa nungsa mang khiba khot khiba bu oiro or even mina wai khra khot khra waste tawkiba or Canada ba mafamna waste tawke na khanja khiba singdo adu singdo khra recover tawba ngam jarakpa
isagi wealth kumba isagi finance kumba se khara reveal tawba ngamakpa adugumba type of energy khara pi badune April hariba month adum starting swaidagi hauna positive energy radiate taweba that 1 dagi na 10 faw pokpi basing sigi ko aduna hekta aphaba oyerni haibagi guarantee makpi dragasu aphaba khara di udi ureba aduna warga leiramba pendana nungaitana leiramba singdo April hariba month da daw khara yarakpa aphaba khara lakpa yabagi vision phangeba ko next 2 of cups sariba card che pick tawreba si 2 of cups sariba card chi matungina relationship rom da yenga po oiro na tragana friendship rom da yenga po oiro ko haidi hadak like April hariba month se sida ngasai hojik phawbada ko haidi March tha si phawbada past takina March tha si phawbada isagi relationship kumba friendship kumbo aibi adum any type of relation da kitang disconnected oiramba gumba khatna chaina bani khangde adagi khara lapthokna bani khangde nungai na daba gumba sigumba khara thengnaramba yai ba adugumba relationship oigera friendship oigera any sort of connection loose oikibada adudo sigi April month sida amuk close up tawba gumba amuk hanjinlaraba gumba adagi like connection watlamba jingdo like fully connected feel to bagumba adagi pen daba nungai taba leramba mayam do reconcile to bagumba aduga amana ama compliment araga amana ama phasna supportive oinaraga friendship or relationship or phasna chatminna bangambagi vision ama piri bako sigi 2 of cups sari ba karchina aduna like April hariba month sida adum ngasage paisa nungsagi feel da bo oiro isana hotna jarakpa da bo oiro adagi relationship in all sort of things loina makta kwa aphaba energy radiate taweba duna aphaba khara lakpa yabagi vision lei na haine bako aduga third ke card china the full hariba card che thole eba sigi the full hariba card chigi matungina pile a haide that 1 dagina 10 phawbagi manung da bar tawiba singse like moigi life ta April hariba month da anoba beginning ama da khong thangjin da reba haidi exam ama thagada ba oibi yai na dragana business ama start tawgada ba oibi yai or friendship relationship ama haita any sort of thing ko kaidomagi beginning ama di laka da reba siguma beginning sida isana ko apangba mi ama gi type ta knife oiba foolish oiba gi type ta hekta junction ga dariba field da risk ko mapunglaw lawsan bagumba tungda kay orakani tungda kay tholakani khanthada bida thabak pungda tawsan bagumba ambitionless oiba gi type ta impatient oiba ngai ngam singam da sigumba attitude me amana temptation pirakani bako ado sigi the full hariba card china kari advice pi ga hamatamda some sort of beginning amadi oiga dawre ado adugumba beginning du da ne haidi isa je kai haini pura free thado aga risk kaje punglaw da lawsan laga thabak mayam tawbagi mahuta thabak khuding makse pre plan tawraga chathabiyo haiba for example direct phazana paraga exam thabi bani khangde natragana phazana thabak tawgadaba amagi damakta hana phazana plan out tawraga plan do execute tawbani khangde adagi like aina sigi thabak se tawrdi sigi consequences se oirakani sumaina phazana khanthabiraga decision nama lawdri kanda or thabak ama tawdri kanda phazana khanthabiyo haibagi mongda advice piri bako maram de sigi karchina kai haige hamatamda isana hozki anawa beginning ama lak tawre na basida pura risk ka je pulaw da lawsalaga impatient oiraga tungi damakta khandabida thabak taw taragadi ngasagi tawgadari ba thabak taw ngai hakidi aphaba nungai boi taraga su tungda khoida mangjaba lakani na harine bako so sigi the full hariba karchina pal e khanbi basing se like isana April hariba month se thabak ama tawdri kana phasna section biyo pre plan taraga thabak khuding mak taw biyo hathu da decision laraga thabak tawsin bi gano haibagi mong da advice bi bako so overall ina tarot card je like recovering wealth adagi aphaba energy reconcile tawba aphaba piye aduna kitang careful oiraga thabak khudima khantharaga tawbiyo haibagi mong sineba ko pirse makha tarakpada surprise hariba energy card che thole ebaka so ngasai digi aphaba khara lakpa yabagi April tha sida aphaba khara lakpa yabagi pal a gi vision khara pi khredana ko aduda musigi surprise hariba card china like isana pura unexpected oiroba isana sungtha thajaru daba oiroidra kaina khallu ba khara adagi like hana sungkhan khallu daba thabak khara suddenly oithorakpa yabagi mongda yamchina surprising oiba mong da ko aphaba thabak ni ko haise aphaba incidents khara aphaba opportunities khara laka dawa laire ba be ready to experience some surprising events ko haidi surprising oiba thodok khara adagi isada harau hangadaba nungai gadaba aphaba unexpected oiba thabak khara oithorakadawe aduna adugumba thabak singdo experience tawnaba adagi opportunity bo orga su lakpa do grab tawba ngamna naba surprise khara gi damakta ready da leibiro na haiba ko
aduga mathangda amu gratitude hariba card chi tholeba sigi gratitude hariba card chi gi matungina pile A haidi date 1 dagina 10 phawbagi manungda popi basing se sigi April hariba month da ko ngasai gi aphaba khara lakadauba leibagi energy myam ama tarot cards na bigre dagi even surprising oiba khara lakani na pe dana ko adu mayam do la aphaba isa sida ipen pen da ba kaino ma iwat wat pagi mong da ko adum hena crave taubai tap da tauba ano bam pam bani khangde adagi penthok pangam daba adagi aphang bakhar arai bakhar duna nungai thok pangam daba ahen badum pamaga leibagi wakhal ama lakadauri ba great feelings ama ko aduna adugumba great feelings to sigi gratitude hari ba karchina khara control to biyo haibagi mong advice pi ba maramdi hana dagi phangam daba pelam daba mayama April thasida oithorok pa yabagi vision leireba adu oitho akan sidana amok hen ahen ba pa bagumba pen daba gumba hen na tana bagumba sigumba khara torak pi aiduna adugumba toragadi isada aphaba lai basindo kana phang khangaroi habagi mong na nebo ka hai se aduna like isagi araiba isagi laijaba singduna khara penthok patambiyo be grateful for whatever you have habagi mong the advice pi ko so pal e khanmi basingi like April thasida kai kai orak pa yai habagi vision se sida loire ko ado sidagi dum lawba yaba general advice losin biyo aduduga dum kai kai tawba yai habadu yeng biyo thodokna negative side tadi like te dui taraga su adum section ba yaba khara de section biyo ba ko so reading se pal e ge ina matang side loijare sidagi mathangdagi amu regularly video thagat pangamna bhana jage ngasi ko ina di matang side losin jarage thank you for watching. So next up, I'll be haidi that 11 dagina 20 fawbagi manungda birth to be basing pokpi basing gi April hariba mansida kai kai orak pa yai habagi vision ama tarot card sidagi khangminarase so card cha na pick tawjar agi ko the star hariba card che pick tawre ko then death card ka the star ga death card thole en haita pakhat pigano ko phaba card adum phaba side range to bi yai ko 8 of cups reverse ni ko so energy card amaga affirmation card amaga so hapcha gi ke aduga reading se haurasi moving go some sort of changes are going to happen in your life ID death card ka moving hariba energy card chiga thole aduna changes khara di la ka dore ko pal bi ID death 11 dagina 20 fawbagi manung da birth to be basing ki life ta some sort of changes are coming sanctuary so card chingje pick tawba loire aduna reading round na mai onselase pile B gi ahanba card haidi date 11 dagina 20 fawbagi manung da pokpi basing gi ahanba card ko the star hariba card che pick tawreba sigi the star hariba card chigi matungina date 11 dagina 20 fawbagi manung da pokpi basing sigi life ta ko haidi like thawai nungai taba incidents kumba pain daba nungai taba khara go through to biramba yae ba pasida or even sigi March tha sida ba go through to biramba yae ba ko do April hariba man sida healing gumba ko aphaba heal tawjaba gumba adagi like ngasai gi thabak ama taw matam da isa je pukning changba ngamam daba gumba adagi phajna pangthok pangamam daba situation khara leibiramba yae ba dugumba situation gumba do isa da inspiration gumba ama phangak pa haitare ko thabak ama phajna mapong phana pangthokning bagi natragana like kainoma complete tawning bagi inspiration ama phangak padagi isa je hotna ningak pa phawak pa gumba sigumba khara thengnarakani ko April month sida aduga nakana maram da sagi pain daba nungai taba bu oiro heartbreak bu oiro amekta karigumba khara go through to biramba taragadi adugumba dagi healing gumba sudum phangani na hayaba ko aduga makha tarakpada sigi card chigi matungina pile B haidi date 11 dagina 20 fawbagi manung da popi basing se April hariba mansida isana amna confidence leibiyo ba haidi like thabak ama taram daida or decision ama laram daida mi ki wa ta drikanda isagi gut feelings haidi isagi inner gi oiba feelings isagi thamoi nung dagi power pa wakhalon isagi nung ge ba wakhalon da adu da yamna trust to biyo isagi ba thabak ama gi damakta decision laram dai or kaidama pangtho am daida mi gi wa ta drikanda isada hana question ang jaraga isana lawjar pa decision do oina chatpiyo haibagi mongda advice pi boko sigi star hariba karchina and mathangda
death card se thole eba ado death card se kemta pakhat pi gano haidi si mamang card chiga death card chiga adagi ngasai gi energy card chiga am relatable oye ko kaida relatable oye no haiba matam de sigi death card chigi matungina like pile b haidi death 11 dagi na 20 faw bagi banung da pokpi basing se adum toxic relationship kum badai lai bi bani khangde na traga na toxic friendship oiro toxic oiba life ki work life oiro na traga na yamna isana thali thadok ninga ba thadok pading am da ba jaga amada situation amada stuck tawraga laibai tap tawba adagi life the red flags kumba signs kumba warnings kumba haidi ai sigi thabak se tok tabe adi or sigi relationship se ngon da yadre or sigi friendship se ai kana dre sumaina warnings and signs me ama phangaga su thadok pa ngamam da ba pen da ba pen da bida dum lairamba gumba adugumba singdudagi freedom gumba khara phangdore ba life sida haidi isagi life da phattaba thabak kharagi phattaba mioi kharagi haigadra like relationship ki ending mo bani khangde friendship ki ending mo bani khangde natraga na toxic oiba thabak ama hektegi thadok pangam khibani khangde adugumba some sort of change ama lakadore life da some sort of ending khara lakadore baduna laiba ending du da thawai nungai tana pen da laibagi mohutta laiba ending du da adapt tawraga piyo ba maramdi sida lakador ba changes sigi April month sida lakador ba changes se isagi life ki oina aphaba changes ne isagi life ta aphaba purak pa changes oidoine ba aduna matam gi ba matam na pura iba changes sida isana yaning na isana willing oina chathabiyo ngasagi isana thadok pangamam da bado time na matam na nature na pura ga laabane duna isana yana chathabiyo isana yana change tawbiyo haibagi mongda advice pi ne ba ko sigi death card hariba card makana pada 8 of cups hariba card reverse the pick tare ko sigi card chigi matungina pile b haidi that 11 dagina 21 fawagi mano da popi basing se hauzik some sort of changes khadi la ka dore habagi mong da advice ti piri dagi aphaba lak bagi mong da supiri dana ko ada isagi mang da ke haini April hariba man se da isagi mang da option gum se mayam lai type ta tawba haidi aphaba se la a hai taraga su hekta khoina grab tawning dragadi khoina grab tawna bo hotna dragadi aphaba do hekta grab toksan mangam badian te na ko do isagi day to day life se dissatisfaction pain da banungai ta ba mayam mana feel tawreba si mayams dagi nan thok na ba haina opportunity gumba options gumba lak to ne ba life se da ko sigumba lak pa matam sida adugi opportunity option da grab tawbagi mohta isana dum avoid tawraga indecisive oraga ai sibu sigi thabak se thadok share ne thadok share ne or sigi relationship sibu tok share ne to share ne sumaina example ni ko ina pizari se sumaina wakal de charang naraga indecisive oraga ngasagi la iba opportunity la iba tanja do manghan ki bagumba isana avoid tawraga dum thadok ki bagumba sigumba su thengnar pa ya ba ko duna pal bi gi damakta kari advice bi gi hamatam da isagi life se aphabaram da chat ki hai gadi toxic oiba mayam se thadok ama mathau tai duna karigumba phattaba kharagi ending ama lakwa matam sida ngasagi isana yaning na chatlo habado ko aduna isana avoid tawraga indecisive oraga leibagi mohota aigi phanaba gi damaktani ko khalaga thadok amo habagi mongda sigi 8 of cups haiba card reverse in advice pi ne ba maramdi sisi da stuck tawraga isana avoid tawraga dum leitaraga di opportunity se miss tawgani adudagi matung da di opportunity se lakni la oi haba se tambangam manate baduna chance phangi kan sida opportunity phangi kan sida grab ta horo haiba advice pi ne ba ko mathangda moving hariba energy card che thol eba sigi moving hariba energy card chigi matungina pile b khanbi basing se ko like changes la kani haba se every card khuding makna haire ko haidu that 11 dagina 20 faw bagi manung da popi basing se April hariba man sida moi gi life da changes khare de sung soi dana la ka doreba aduna sigumba changes sida isa je physically or spiritually haidi physically move on taw bana tragana spiritually sagi mind se move on taw ba ama mathau di tarakani baduna adumaina move taw bodo taw daba taragadi isa je makha ta na dum puchi su stuck tawraga leibki ba ya basu yai ko aduna yari gai matam la ikans da moving ta horo move ta horo changes ama la ikans da chat horo haibagi mong da injin bagi tap ta tawri ba universe na ko aduna sigomba opportunity se manghan da bi da grab tawsan bi horo haibase ai gi site gi su advice bi janinge ba ko Aroiba Karshina Sanctuary Hariba Karchi Toleba Sanctuary Hariba Karchi Matungina Palbi Kami Basing Sagi like Hiki toxic or pot say or toxic or incidents boygera toxic or tabak boygera relationship boygera Sisa Tadok Pamatam the Isada Nuai the Bapin the Bagumba Cardi Pogani Isaze whole Toragaling but Hadok the ba Cardi Pogani Boka Adugumba Mayam no Mapama Mana Koitoga Imana but Imana be
khangde adum family gathering ni khangde pullaga koiraga isagi mind je freshen up tawraga khado kadariba potugi maramda khandabida isagi mind se divert tawraga adumaina divert tawkhiba taragadi masa mathanda dum avoid tawkhiba ngamgani na haye aduna yari gai isa je busy oina thamnaba adagi atopa side ta distracted oina ba khanbiyo aduga matam na tamge ba changes sida adapt tawraga chatpiyo aduna aphaba oigani habagi mongda April thada lakadariba changes khadi lakadariba changes adapt tawraga chatpa ngamnaba any means thiraga chatpiyo habagi mongda advice ne ba ko pirise so pile B gi haidi date 11 dagina 21 fawbagi manungda birth tawiba singi reading se sida loire sida adum lawba yaba general advice option biro aduga matungi reading amungai minarse ngasi ko ina di matang solution jarage so hozik aroiba pile haidi aroiba last but not the least hai tar ko date 21 dagina 31 fawbagi manungda birth tawiba haidi pokpiba date 1 dagina date 21 dagina 31 fawbagi manungda pokpiba singi like April hariba man sida kai kai orak payai habagi vision do sigi tarot card sidagi yang minarse do ai card sha hana pick tawjarage Knight of Pentacles ko Temperance The Hanged Woman ado si card ahum se lower ba matungda energy and affirmation card among ga pick tawjaki ke aduga reading se hawrse si card pai thubadane ko ina khulubane prompting hariba card che thole last but not the least affirmation card amaga hapchage everyone's a teacher ko so aina kaino sa de card chan lejibo card chinje pick tawba loirabanina date 21 dagina 31 fawbagi manungda birth tawiba haidi pokpiba singi life ta April hariba man sida kai kai orak payai habagi vision do yengminarse so first of all card da kamba logi jano ko ang queen na kam First of all, Knight of Pentacles hariba card chine ko. Sige Knight of Pentacles hariba card chi matungina palsi haidi like jet 21 dagina 31 fawbagi manungda popi basing se life ta dum hoji se day to day life se boring chu bagomba haidi nungtigi tawriba thabak sing se adum kai haini circle amada repeat tawraga tawbai ta tawa for example chak chare haugatle like college chatpani khangde school chatpani khangde chatle or thabak chatpani khangde halae tumme sumaina example ni ko ya pide sumaina routine amada circle amada dum chatlaga leibai ta tawreba day to day life se hoji se ko sumaina dum chatlaga leiba sida isa je boring chu bagumba adigi bit leitabagumba khara boredom mayam amana surround tawraga leiramba yai na hayeba adu sigi card china kai hari ge hamatamda April hariba man sida ko isage eba life ke ba turning point amagi tapta isagi skills talents potentials sing je phatna harvest tawraga manifest tawraga dedication amanga loina na phasna hotna ba hobiro haibagi mong advice pi ba haidi isagi career khakina traga suisana pangthoke kan ma thabak ama leibani khangde na traga na adum relationship tabu oiro or kai haini like isana tawba ngamamdaba pangthokpa ngamamdaba thabak kumba leibiba taragadi adugumba thabak tuda phasna isagi harvest and dedication haidi isagi skills potential time mayam te phasna manifest taraga hojiki thabak se pangthokpa ngamnaba isagi apamba line oigera isagi tawgadaba thabak amabu oigera isagi kenoma pending da leiba pot singse sise pangthoknaba pending da leiba thabak singse pangthoknaba hotna bi horo like boring chu yena dum day to day life se nomo gi haukinaba ngairaga leibirno afaba productive oiba thabak khara tawbi hawo haibagi mongda advice pi basigi cardina haidi April hariba man sida ko isaga eba afaba thabak khara afaba productive oiba thabak khara that isagi time and effort thada biyo ariamba da waste tawraga leibiga no haibagi mongda advice pi ne ba ko sigi first ki cardina
Mathangi card china temperance hariba card che tholeba ado day 21 dagina 31 fawbigi manungda birth tawiba singse life ta dum like everything is a balance out toraga thambiba gumba pamba maliko haidi relationship oigera finance oigera career family loinamak se balance toraga thamba maleba ado isagi life se hojik se balance ama iwat wat pagi damakta isa je frustrative oiba wa macha macha khudingi sauning bagumba frustration ka ba pen da banungai taba adagi isana pamba thabak ama se tauthora ibaduga isana expect tarabaduga kitang nathaina chatnabadagi isaje dum constantly reactive oiba thawai nungai taba I kaba moody oiba sigumba singche dum thengnabi ba male ba ko the April hariba mansida sigumba frustration pen daba nungai taba singsidagi kitang nathairaga afaba side lakpa yabagi vision layeba ado afaba side lakpa yabagi vision lay haisi isana hotna dragadi amula oidoine ba ko aduna first card to ga second card to ga combine tawraga isagi life ta afaba khara lakhan bige hai taragadi isana khara ko isana su hotna bi mathau tai habase haidoine baduna ngasagi life ta balance ama thamba pambi bado adudo pambi taragadi ngasagi pending na lari ba thabakumba adagi pangthok pangamda na lari ba wakhal da tangkhalaga lari ba thabak singdo pangthok pangamna ba hotna biyo phasna effort time do kana ba mafamna thada biyo habagi mongda advice pi ne ba ko Mathangi card china the hang woman hariba card chitholeba the hang woman hariba card china kai hai ge hamatamda palbi khaniba singse April hariba mansida sacrifice khara tawba mathau taraka doriba sacrifice isagi harau ta yamba isagi happiness kumba khara sacrifice tawba obi isagi enjoy tawthokpa matam khara isagi career gi damakta sacrifice tawba obi adagi isagi relationship sigi damakta isagi apam khara sacrifice tawba obi but some sort of sacrifice khara di tawgadabagi vision namala baduna April hariba mansida ko pile C khanbiba ar haidi pile C haidi date 21 dagina 31 fawbagi manungda birth tawiba singse sacrifice tawbada like adum phasna pukning se harauna like wholeheartedly sacrifice to thopi adum isagi damakta aphaba good karma halakada ba sacrifice ne na hayeba ado aduga isagi pangthoi ba thabak or isagi tawri ba thabak tu da khangba kanbiyo ngai ba kanbiyo haibagi mongda advice pi ko but isana simadi oiraroi aina effort thadar su oiraroi aina time thadar su oiraroi na khangbi ba jaga haidi one sided relationship kumba bu oiro na trangana thabak tawar su mahi charoi da babu oiro adugumba isana ta seng na khangaba mafam dadi changaga isagi time money effort myam je waste to biga no ba ngasai gi sacrifice tawo haiduna su isagi damakta kanaroi da ba mahi charoi da ba mafam dadi hekta khantha da bi da sacrifice ong pangtaw da su to thopiga no ba duna sacrifice tawo taraga su chection na yenga khalla tawbiyo haibagi mong da and mathangda prompting hariba energy card chitholeba prompting hariba energy card china pile C haidi date 21 dagina 31 fawbagi manungda birth tawiba singse April hariba matamsida isagi problem gumba isagi worst oiba situation isagi pen daba nungai taba kaino ma tholakpa matamda mi amagi help darkar arakani ba adugi mi do isagi friend isagi yamna close oina loinaba friend ogera adum isana thajaba marup mapang kharagi darkar arakani ba haidi isagi oiba darkar oiba thabak ama taramdaida friend dugi mateng ni bada ikai bigano pakhat bigano maramdi isana so hayang makana mateng do amuk singa loire habagi mongda khatbiraga mingondagi help lobada mingondagi kaino mahango matamda April hariba month sidadi jingna ba laitana dum hangbiyo friend duna sudum harau supportive oibirakani appreciate tawbirakani habagi mongda advice pi ne bako duna like kaino ma darkar pa matamda imanabi amagi darkar irabadi adum jingna ba laitana moidagi friend dudagi help adum lobiyo habagi mongda advice pi ne bako Aroiba card in affirmation card da everyone is a teacher haiba kaino se tholeba affirmation card che ko sigi card na kari depict tawningi no hai matam na hojiki mamangi card tu yam relatable oye haiding asai kaino ma darkar e pa matam da friend ama loina biyo friend ama da hang biyo friend ama da tana biyo habagi mong advice pi manina sigi card na hai chenga sagi isana help ama darkar or se isana advice kumba loba or isagi relationship kumba yarakta matam da friend dagi advice loba ni khangde paisa nung sa darkar e pa matam da friend dagi help loba ni khangde sumaina kaino ma darkar ra pa matam da friend dagi kaino ma di ni ga dawri khoina darkar ra pa matam da kaino ma di haija ga dawri tan ko adu mayam do haija ra matung da or kaino ma hangura ba matung da friend do kaw di kaw thokino ba haidi isagi darkar ba matam da help tor ba isagi da magta supportive or ba just words ta khak oiraga su chinda wahai da khak oiraga su isada support ta wira ba friend do adu do kaw thokano moi bu appreciate ta ubiyo haibagi mo na sige affirmation card na hairi ba ko aduna pile C khandi basing se haidi like that 21 dagina 31 fawbigi manung da birth tawi basing se
April hariba mansida ko ngasai some sort of kay haini afaba side to the chat na bagi damakta adagi life ta balance to purak na bagi damakta sacrifice to bakot pa aduguma mayam duda friend na magi darkar rakani adugi friend dugi help ka law ba matungda friend du bo kauthokano moi gi damakta so isan angam matam na mating pangge kaina moi bo appreciate tawbiyo haibagi mong advice ni mapiri se ko so palsigi reading so sida loires dagi dum lawba ya ba general advice option biraga kai kai tawba ya ge habadu yingbiro ngasi go na di matang soida lotion jarage. Thank you for watching. So video se ngasi ko na di matang sa solution jarage aduga aina matam ko na video capture da badugi da magta ma'am na waraw biro na kanjay maram di aisu faragtaba lay bagine ados dagi dum chang nai na hap bangam na bohot na jage aduga aina haba dumay na reading gi blocks so dum toy na capture kani but reading na taba to pa dum like tang day to day life mak na trago su ko kitang mayam na taw na daba khara taw dar ga dum blog na dam chara ke dum ya ba na tro mayam ado hoi sidagi dum chang nai na hap na bon ajar ke en hoi ngasi ke reading si general reading oi banina yam ka hina personality resonate taram da be aduna personal reading taw bining basing ge Instagram link to ge description box ta makha da hap chara mage au da changa ga dum DM taw bir aga isagi personal reading book taw bai yani aduga channel asibu like subscribe tau biyo video ase like amadi comment tau biramaga adum share chu tau biyo aduga makha thana ibu support tau biyo adagi dum hena interesting oiba videos mem thagat charake so ngasi ko na di matang solution charage. Thank you for watching.